NONGMA NINI ASIDA NONG KHARA TAKHIBA ASINA MARAM OIRAGA MAYANG IMPHAL ASIGI MANUNG CHANNA LEIBA MAYANG IMPHAL KONCHAK MAKHA LEIKAI दा LEIBA YUM AMADI LOUKOL KAYA ISING THUMJINKHIBADAGI Chaona Khudong Chadaba Mayoknare HAIRI YUM ISING THUMJINKHIBADAGI Khudong Chadaba Mayoknare ba RK Roben Koba Miyoi amana hai MAYANG IMPHAL KONCHAK MAKHA LEIKAI ASI NONGJUTHA LAKPA khudingi chahi amada tangkak ani natraga ahum thokna ichaw mayoknaduna hawkiba chahi khara asidagi lakli ichaw mayoknabana maram oiraga yumda leiba yadabadagi chahi khudingi sangoida potchai hondoktuna leirakpa masing yamlakle ichaw asna maram oiraga ana ayakya yawsilakpana awabagi mathakta awaba ama hapa haibadu oire maram aduna hiramasigi matangda local MLA yauna mari leinabasingna mityeng changbiyu amadi sahi khudingi thengnariba khudong chadabasing asi ko hananaba laukhatpam thokpa thabakse laukhatpiyu haina mahakna makhatana phongdokhi ainu jik leijari je me pan pocha makha lekai ni apoi uji ising thumi je sahi khudingi thumi nungju tha lakpu matamda ahumrak ising thumi ai uji chon sa je ising thumdara sangoi da hokchari si sahi khudingi ai dum hokalaga lei adu uji se mari leinaba khoigi local gi MLA singna natraga mari leinaba singna ming changaningi mamang da khangdaba leiragaju antak khangbiro sahi khudingi sai thumi abje adu uji se ana yaudana doctor da pukatana hidaguri leiraga yemu khopus to khosyauri adigi maning mea chat pukatpa iru jada khopa ama imung manunggi cheng chak thau thumra do oxygen chat pada su problem yam thuye masi khangbi ga mi ta changani